ꯉꯁꯤꯗꯤ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯀ꯭ꯔꯥꯁꯦ ꯅꯍꯥꯟꯒꯩ ꯐꯪꯗ ꯂꯩꯕꯅꯦꯕ ꯃꯤꯈꯨꯕ ꯋꯥꯡꯅ ꯃꯌꯥꯝ ꯐꯨꯠꯕꯣꯜ ꯏꯀꯣꯅꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯁꯣꯏꯕꯨꯝꯒ ꯉꯀ꯭ꯔꯥꯒ ꯊꯣꯡꯕꯅꯦ ꯁꯤ ꯌꯦꯟꯖꯥꯡꯁꯦ ꯆꯥꯅꯤꯡꯉꯦꯅ ꯍꯦꯛꯇ ꯆꯥꯕ ꯐꯪꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯗꯨꯒ ꯁꯤꯅ ꯆꯝꯐꯨꯠ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ 이러면 야매해. 스파이비한테 헤이. Mới dậy lên gì rồi nè. 청소가 너무 빡빡이지. 고마워 이건 진짜. mây anh là cho là gì thì nói đi.
누비당에 짝시 함 싸로 되다 보네 야로 짝시 그걸 넣었더니 짝시 얌 쉬게 당 넣으래 아이나 심어 희죠 망하는 게 많이 있다 또 불도 살아 살아도 쌉싸해줘야 돼
ꯁꯤ ꯑꯣꯏꯗꯤ ꯆꯞ ꯆꯥꯔꯒꯗꯤ ꯆꯥꯕꯗ ꯂꯣꯏꯔꯝꯃꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ